अहानबदा मरोइबा पाउ पिजरे लैंगाक असिदा मियामना थमलिबा थाजबा असि मांखरबदि अमुक हना हलकपा वागनी मरम अदुना अखोय अमत ओइना मियामगी थाजबा असि मांगहनदनबा होनमिनसि हाइना चीफ मिनिस्टर एन बिरेन हाइख्रे बीजेपी न लुसिंग सरकार असिगी मनुंगी ओइबा फिबम असिदा गवर्नर अमदि सेंटरना मिटिंग चंगहनिंगी सासन लैत्रे हाइना एमपीसीसी की प्रेसिडेंट गाइथांगमना फोंदोखरे अमदि इंडो म्यांमार ngमखैद लैरिबा बॉर्डर पिलर नंबर 32 मनाक्ता लंबी सेमबदा म्यांमार अथॉरिटी सिंगना मखोइगी लमनि हाइदुना थबक सुबदा अथिंग पिरखरे सिनमि सिंह सेंथोरखरे खुरुमजरे टाइम्स ऑफ मणिपुर न्यूज एंब्री वसिंग बुकुमन थेम जनतन तराम नोक्सरे हजिक मियाम दा पाउ संतोंग पिजरे लैंगाक असिदा मियामना थमलिबा थाजबा असि मांखरबदि अमुक हना हलकपा वागनी मरम अदुना अखोय अमत ओइना मियामगी थाजबा असि मांगहनदनबा होनमिनसे चिंदखक मियामबु अमदि पार्टीबु नुंसिबगी महुत्ता थबकना ओइना उत्से हाइना मणिपुरगी चीफ मिनिस्टर एन बिरेन हाइख्रे बीजेपी मणिपुर प्रदेश न सिंधुना ngasi MSFDS ता डॉक्टर श्यामा प्रसाद मुखर्जी की चामगा 19 सुबा बर्थ एनिवर्सरी गा मरी लेना पांगथोखिबा बीजेपी की मेंबरशिप ड्राइव हौदोकपगी थोरमदा सरुक याखिबा चीफ मिनिस्टर एन बिरेन मखा तारुदुना सथगदोरिबा मेंबरशिप ड्राइव असि माइ पाखनबा अखोय खुदिमकना पुन होनमिनसि सुमनतगी सही अनि खक्ता ngairiba पार्टी असिना सही 15 शासन तौरमलबा पार्टी अमबु ngasidi marai saitha hankhre मदुदा नतना MP अमसु थंबा ngamle हाइखे अखोई पार्टी की खरा लेब मैम से तासनजे पुंजनजे अखोई तासन पुंजन बमा अखोई पुनमक से अमतनी हाइबा मसंगे अस अखोई गई तौगमनि नो या हाइबा अदुगी मदु उत्तर अखोई पुनमक से लाउने ना तासन मसंगे अदुना अखोई हुजी सिगी मेंबरशिप ड्राइव सिगा कोनना मणिपुर डीपली मरा तारब लून मरा तारब बीजेपी की स्ट्रक्चर हाँ लेकिन मथक हेन कनखना सेमगमगनी है थाजब अखोद पुनमक ऑनरेबल MLA सिंह ऑनरेबल चेयरमैन सिंह अदगी फॉर्मर प्रेसिडेंट कार्यकर्ता पुनमक इन्वॉल्व तौरकान जगह जगह ड्राइव तौसे अखोई इसा यावना चलगा केंद्र की MLA सिंह यावना तौबिरकान मंडल थादोक्तब डिस्ट्रिक्ट प्रेसिडेंट थादोक्तब अखोई लेबिरिबा अखोई MLA सिंह डिस्ट्रिक्ट इंचार्ज सिंह यावगा तौमिनसी हाइनाय मसुमा थानिंगे थौरम अदुदा सरुक याखिबा बीजेपी मणिपुर प्रदेश की प्रेसिडेंट सु ओरिबा खेत्रुमिम भवानंदना महाकी मथक्ता अंदक MP लोकल एरिया डेवलपमेंट फंड लाना सिजनरे हाइना मराल सिरकलिबा असिबो यानिंगदबा फोंदोकलोदुना अथुबा मतमगी मनुंगदा लोकल एरिया डेवलपमेंट फंड की मखादा पाइखतखिबा सकुत थौरांगसिंग अदुगी लिस्ट अमा पुथोकलगनी MPD सुमनतगे थबकसिंग अदुगी रेकमेंड पीबा खक्तनी मदुगी थबक तौबदी डिस्ट्रिक्ट एडमिनिस्ट्रेशन की मथौनी महाकी मथक्ता सिरकलिबा युमफम यावदबा मरालसिंग अदुगी वाकतसु पार्लियामेंट पिशनखरे हाइखि अदुना आइना मयामदा इन ngasi thamjare misine parliament session he loibaga mayamna aigi tawbiba thak punamak ai loinamak ai mayamda phongdok charakani aduga mayamna se demand tawbiyo ngasi dagi chai ahum mari mawangda natare tam kyarak MLA ore pe yauri mayam yauri mo isu demand tawbiyo ai mo da demand tawbigana adu regadi ai bidana bisok charakani aduna manama mi onda mayam lingbiyo haibani बीजेपी न लुसिंगबा सरकार असिगी मनुंगी ओइबा फिबम असिदा गवर्नर अमदि सेंटरना मिटिंग चंगहनिंगी सासन लैत्रे हाइना MPCC की प्रेसिडेंट गाइखंगुना फोंदोखरे वाफम असि ngasi MPCC दा मतम सांगना लैदुना पार्टी की थबक थोरम कयादा सरुक यारंबा मियोय अहुमदा MPCC की माइकाइदगी अंगंबा तेंगबांग पीबगा मरी लेना पाउमिसिंगा उनबा अमदा फोंदोखिबने MPCC दा मतम सांगना परमानेंट सेक्रेटरी ओरंबा उचेकोन ताकोंग मपालदगी सनसम कोइरेंग सही 63 ड्राइवर ओइना लेरंबा वांखै तोपम लेकाइदगी जी सुरेश शर्मा सही 64 अमदी ड्राइवर ओइना लैबा खुराई पुथिबा लेकाइदगी पुखरमबम मधुचंद्र सही 62 मेयसिंग असिदा MPCC की प्रेसिडेंट गाइखंगमना अंगंबा मतेंग पीबगा लोइनना MPCC की माइकाइदगी सकंग सेमसु खुसिनखि मतेंग पीबदुदा MPCC की वाइस प्रेसिडेंट S अचौबा जनरल सेक्रेटरी हरेश्वर गोस्वामी सेक्रेटरी गिटेन अमदी थौपुबा क्यासु सरुक याखि
ꯃꯇꯦꯡꯁꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯁꯤꯗꯦꯟ ꯒꯥꯏꯈꯥꯡꯉꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯇꯧꯕꯤꯔꯛꯄ ꯑꯃꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯔꯛꯄ ꯄꯥꯔꯇꯤꯕꯨ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯄꯥꯔꯇꯤꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯇꯉꯥꯏ ꯐꯗꯅ ꯄꯣꯊꯥꯕ ꯃꯇꯝ ꯑꯣꯏꯔꯛꯄꯗꯒꯤ ꯄꯣꯊꯥꯈꯤꯕ ꯑꯍꯜꯁꯤꯡ ꯑꯁꯤꯕꯨ ꯄꯥꯔꯇꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ ꯃꯈꯣꯏꯅ ꯄꯥꯔꯇꯤꯒꯤ ꯍꯣꯠꯅꯕꯤꯔꯝꯕ ꯀꯌꯥ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯟꯗꯕ ꯃꯁꯥꯒꯤꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯁꯔꯀꯥꯔ ꯑꯃꯅꯤ ꯁꯥꯁꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯤꯌꯥꯝꯒꯤ ꯌꯦꯡꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯦ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯈꯤ ꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯛꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ ꯁꯥꯏꯠꯇꯒꯤ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯁꯔꯚꯤꯁ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯔꯤꯀꯒꯅꯥꯏꯖ ꯇꯧꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯑꯅꯥꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯁꯨ ꯌꯥꯝ ꯊꯨꯅ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯆꯨꯝꯅꯒꯤ ꯃꯥꯒꯤ ꯑꯅꯥꯕꯗ ꯐꯕ ꯑꯗꯒꯤ ꯅꯠꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯕ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏꯁꯨ ꯀꯟꯁꯔꯟ ꯎꯠꯄ ꯑꯣꯏꯅ ꯆꯠꯆꯕꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯄꯥꯔꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯃꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯃꯝ ꯄꯤꯖꯕꯅꯤ ꯁꯥꯁꯣꯟꯁꯤ ꯒ꯭ꯔꯥꯏꯟꯗꯤꯡ ꯍꯣꯜꯗ ꯆꯨꯞꯆꯥꯞꯇ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯂꯥꯛꯄ ꯀꯥꯟꯗꯤ ꯑꯩ ꯒꯚꯔꯅꯔꯒꯤ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯒꯤ ꯑꯃꯗꯤ ꯒꯚꯔꯅꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯇꯦꯟꯁꯟ ꯐꯥꯎ ꯗ꯭ꯔꯣ ꯇꯧꯅꯤꯡ ꯍꯥꯏꯖꯔꯤꯕꯀꯣ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯉ ꯂꯩꯒꯗ꯭ꯔꯥ ꯁꯤꯅꯤ ꯇꯧꯔꯤꯕꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯗꯦꯔ ꯏꯁ ꯅꯣ ꯑꯦꯅꯤ ꯁꯥꯏꯟ ꯑꯣꯐ ꯒꯚꯔꯅꯦꯟꯁ ꯑꯗ ꯁꯥꯁꯣꯟꯁꯤ ꯂꯩꯇꯕꯗꯧꯅ ꯇꯧꯔꯦ ꯌꯥꯝꯅ ꯇꯣꯇꯦꯜ ꯗꯤꯁꯑꯣꯔꯗꯔ ꯑꯃꯗꯤ ꯁꯤꯁꯇꯦꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯂꯩꯇꯕꯗꯧꯅ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯁꯔꯨꯛꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 34 ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯕꯣꯔꯗꯔ ꯄꯤꯂꯔ 32 ꯃꯌꯥꯗ ꯂꯩꯔꯤꯕ ꯁꯥꯇꯥꯡ ꯚꯤꯂꯦꯖ ꯃꯅꯥꯛꯇ PMAYGꯒꯤ ꯃꯈꯥꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯂꯥꯛꯇꯨꯅ ꯑꯊꯤꯡꯕ ꯄꯤꯔꯝꯂꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯣꯔꯦꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 18 ꯂꯣꯝ ꯆꯠꯂꯒ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯌꯥꯗ ꯂꯩꯔꯤꯕ ꯁꯇꯥꯡ ꯈꯨꯜ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗ PMAYGꯒꯤ ꯁꯦꯝꯂꯤꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯃꯤꯇꯔ 250 ꯔꯣꯝ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯍꯦꯟꯖꯜꯂꯦ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯔꯝꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯌꯥꯎꯅ JCB ꯒꯥꯔꯤꯁꯤꯡꯗ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯗ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯃꯣꯔꯦ ꯄꯨꯂꯤꯁ ꯑꯃꯗꯤ ꯀ꯭ꯋꯥꯊꯥꯗ ꯂꯩꯕ 12 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ ꯀ꯭ꯋꯥꯊꯥ ꯈꯨꯅꯧ ꯇꯥꯅ ꯆꯪꯁꯤꯟꯗꯨꯅ ꯐꯤꯕꯝꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯂꯝꯂꯣꯡ ꯀꯩꯊꯦꯜ ꯐꯝꯕꯤ ꯅꯨꯄꯤ ꯂꯨꯞ ꯑꯃꯗꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯕꯣꯗꯤ ꯈꯨꯔꯥꯏ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯍꯟꯗꯛ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯈꯨꯔꯥꯏꯒꯤ MLA L ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯃꯤꯌꯥꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯅꯥꯞꯁꯥꯒꯤ ꯆꯦꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA ꯑꯣꯏꯕꯗꯒꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗ MLA ꯐꯝꯗꯒꯤ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ MLA ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯨꯗꯨꯅ ꯇꯥꯌꯔ ꯃꯩ ꯊꯥꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯌꯥꯝ ꯑꯗꯨꯅ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ NIAꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒ꯭ꯂꯣ ꯇꯝꯅ ꯔꯦꯂꯤ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯈꯨꯔꯥꯏ ꯂꯥꯏ ꯋꯥꯡꯃ ꯌꯧꯔꯛꯄꯗ ꯄꯨꯂꯤꯁꯅ ꯊꯠꯇꯨꯅ ꯊꯝꯈꯤ ꯇꯨꯡꯗ ꯃꯤꯑꯣꯏ 5ꯅ ꯁꯥꯕ ꯀꯥꯡꯕꯨ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯆꯠꯈꯤ ngasi pangthokkiba mifam aduda El Susindro na makha taraduna Khurai Kendra asi saukhathange hairabadi lairaba hana lehendaba mathau tai aduna napsagi seng asi mapung phana miyamda phanganaba honaduna lakpani adubu Consumer Affairs Food and Public Distribution Minister Karam Shyamna thajaba kya piraklabasu thabak taw onthokpade leite maram asina miyamda seng mapung phana phanganba ngamdabani asukwana miyamgi seng phanganaba honariba tanja asida Khurai Kendragi miyamna support tawbiroidaba oirabadi MLA oibadagi toksarage haina phongdokhi matamda loina semtore loina mak daka leiba phangmam thokpa miyoi kudimakta ching loina phangangane haiba pose aigi di achouba wasak amuga loina na nasibu lakchabane ana loisinjapda mayam punamakta amuka na aroi boina hana
थमजगे अदो लेरिबा पोचे आइगिदी मैम पुनमक चंचन बीरब खोंजंग असी यामना लाइब फमनी तबुदुबो आई इसागी ओइनदी आई स्टैंड अमा आई हयेंबोकी मनुंगदा कोई स्टैंड अमा लौरनी अदुगा मोस्ट प्रोबेबली निंथौगाब नुमितदी सोइना रिजाइनेशन सबमिट तौरनी हाइबो हमचिंग असी हाइजरगा मसान टेंशन जगे Nakalamurumda ngasi mifam aduna JSC against the bomb blast at Kurai Sarjo Laikai Kauba JSC ama sem kibaga loinana MLA Susindro na MLA fam thadokani haiba wafam adu withdraw tawdriba fawba MLA gi yumda miyamna wakat mifam sathava haiba yauna warip kya su lokre ngarang midang Mantri Pukri da leiba Sumbrei Thong da leiba godown amada bom langsinduna pokhaya lamba thodok adugi tungda Imphal East District Police Commando Hangang Police amadi taramanga suba Assam Rifles ki apunba kanguna sathakiba operation da fagat pangam khraba jiribam ningthem khunok dagi maibam kiyamba atopa mingna Sunil sahi kuntra mari apokpa Kalimohon RPF ki corporal ni ma ke army number na 3208 ni aduga Kurai angom lekai dagi thongdam prem atopa mingna Prem Chandra sahi kuntra manga apokpa Nandababuna lup asigi overground member ni makoi khabam lam khai gi akoi bida leiba dukan sing dagi lup asigi damakta lupa lak anigi senpham khongana ba lakhibane farwa kiyamba asamba hong pahung sathabada ngasidagi numit nipanagi mamangdagi singjamaida leiba lup asigi Dayal ko bamye amagi pautak matungina sel khongatpagi thabak adu satharkhibane makoi farwa matung makhatana thijinbada Mantri Pukri ge MV godown manaktagi Chinese hand grenade manga .36 ke hand grenade ama Tata Nano car ama yauna polam kya fagat pangam le haina ngasi Imphal East District Police ki SP gi conference hall da pangthokiba paugi mifam amada SP Joge Central Hobijam na phongdokre akoi uji pharo music asi akoi uji formal legal investigation chatharani aduna marangi explosion asita toriba aduga madugi modus operandi aduga ngasagi party sigi self style moigi kangbu sigi music asina pullaga tawbani haibagi akoina madugi jingnaba leire amusu akoi makhata na madugi investigation akoi kanna chathari aduna thubu matamda akoina kana kana tawbano ebdo akoi loina makhangma ngamani misim taijage paugi barakta naten babre matang nominase Saraswati Coaching Institute, Chingmairong, Khongnang Karak, Imphal. Admission open. Class 11 Science Foundation Course 2019. Starting of class 15 July. Medical Regular Course for NEET UG 2020. Starting of class 15 July. NEET UG Successful Candidates for 2019. Sanalu Gangmai, Wardo Dilbung Lamkang, Muhammad Nashiruddin Sa, L. Yohenba, Nima Naurem, Kate Stela Devi, Narosa Chabungbam, Chandan Larin Lakpam, Supriya RK, O. Philip. break matungda makhada pa pau pijari ngasidage sahi ani gi mamangda nama soirba singi ai fathorangi damak lupa lakh kun gi senpham piragani haiduna miyam punba thoram amada lauthok pirambadu ngasi fawba organization da fangba leitri amadi senpham adu organization na lauthoktuna lana sisina khrabra haibagi chingnabana miyam amasung organization gi marakta chaman mapa kya thokaliba asi mari leinaba minister na singdok piyo haina Cradle for Disabled Union Krabdu gi president Abdul Razak Moisingmayumna phongdorakle ngasi Imphal East ki Yaripok Tulihal Community Hall da pangthokiba paumi singa unaba amada Abdul Razak Moisingmayumna haukiba kumja lisingani 13 ki July 13 da Krabdu gi nipalak suba mapok kumon thoram da Forest and Environment Minister TH Shyam Kumar masamangna nama soiriba singi ai fathorang sing paikhanaba lupa lakh kun piragani haina miya mangda lauthokpiramki makatarakpada organization ga minister ga hakthengna unabada lauthokpiramba senfam adu pithokpinaba haijaki Minister ga unava aduda Krabduga mari leinava che sangsing piselaknava khangalakpadagi che sangsing punamak minister masada pisenki Abdul Razak na makhata na haikibada haukiba kumja lisingani 13 ki October kunda Krabdu na sinduna tulihal khulgi akoibada usara thapgi thoram amadasu organization gi maikaidagi lauthok piramba senfam adugi matangda amuk hana wari sabada tha amagi manungda piragani haina aiba cherol galoinena minister na thajaba piramkisu hairi adubu laibak thibadi ngasi fawbada karigumba amata thabak oina pangthok pirakpa leitri nama soirba singi maraktage amadi miyam gi maikaidagi hairiba senfam adu organization na lokthok piraga lana sijina rabra natragana sijina thokiba yaurabra haina yamna lumna logduna leire maram aduna minister gi maikaidagi press media gi thongda sengdok piraktuna miyam gi samanuba asi kohanbinaba kana lejedraba nama soirba singi mohut sinduna Krabdu gi president Abdul Razak na minister gi puning singsilakli
ꯃꯇꯝ ꯆꯥꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯗꯕꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯖꯈꯤꯗꯦ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯂꯩꯖꯗꯕꯅ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏ ꯈꯔ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯈꯔꯒꯤ ꯏꯊꯛꯇ ꯃꯈꯣꯏꯅ ꯂꯥꯟꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯍꯥꯏꯕꯗꯤ ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟꯁꯤꯡꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯔꯦꯕ ꯃꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯑꯔꯥꯟꯕ ꯂꯝꯕꯦꯟꯗ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯂꯧ ꯄꯥꯅꯕ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯗ ꯁꯔꯀꯥꯔꯅ ꯋꯥꯇꯔ ꯄꯝꯞ ꯁꯦꯠꯁꯤꯡ ꯌꯦꯟꯊꯣꯛꯂꯤꯕ ꯑꯁꯤ ꯏꯁꯤꯡ ꯐꯪꯕ ꯃꯐꯝꯗ ꯂꯩꯕ ꯂꯧꯃꯤꯁꯤꯡꯗ ꯌꯦꯟꯊꯣꯛꯄꯤꯌꯨ ꯃꯗꯨꯗꯤ ꯅꯠꯇꯅ ꯑꯣꯐꯤꯁꯀꯤ ꯀꯥ ꯃꯅꯨꯡꯗ ꯐꯝꯂꯒ ꯆꯦꯗ ꯏꯁꯤꯡ ꯂꯩꯐꯝ ꯊꯤꯔꯒ ꯋꯥꯇꯔ ꯄꯝꯞ ꯁꯦꯠꯁꯤꯡ ꯄꯤꯕꯅꯗꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯊꯣꯛꯀꯅꯤ ngasi Manipur Press Club ta paumi singa unabada nongpok Imphal Longmi Sinmi Apunba Lupki President Huining Subam Ibohanbina wafam masi phongdokhibaga loinana official singna field kumdana asengba saktam adu yengbiyu Nakalamaromda sarkarna Longmi singda har phanghanaba thorang toriba asida pata laiba Longmi singidi thoina waningai leite adubu pata leitaba loksal piraga low uzariba Longmi singidi karamba matamda har sing phanghangadori Imphal East ki Apunba Lawfamgi saruk ahum thokpagi saruk anidi lau panba yadana leiri masida natana district asida leiriba river lift irrigation RLI project tara nipan gi manungda yaripok topta leiriba RLI asikhang natana atai gi mathau tawdre maramaduna sarkar gi mari leinaba agriculture amadi irrigation department gi official singna lawfam singda haktheng nana chatuna yengchelaga thabak tawbiu loinana lawmi singi yaifa thorangi damak paikhalliba scheme sing asi niyom chumna tawbiduna lairaraba lawmi singda scheme sing asi gi kanaba mapung phana phanghanaba thabak lokhatpiu Karigumba Longmi Singi Kholawasi Tabidana Ngami Haiba Matagum Nampu Hafuda Tabak Torok Labadi Miam Galoina Akanba Kongjang Sangsilagani Haiki. Aduna Hoji Piri Port Kudong Sab Punamasi Pata the Pibani Lomi the Pibana Tajani Aduna Masumba Kongjangasi Masumba system asi Siam the Batargadi Matang Matang Akwe Lomi Luptagi Maigai Impaliski Lomi Sing Na Kongjang Kaya Akan Bakaya Sanction Jagani Aduna Akwe Sarkar Sumba Ming asi thambiraka lawmi singda lairaba lawmi singda afaba khongthang tung koina laknabagi damakta tawhaningbagi apamba adu leijai Angang singi oiba police case lakpa matamda angang singda police ubada akiba thakatpa yahondana makhoigi phongdokningba sing chingnaba leitana masagi marolda paudamjaba ngamnaba amadi makhoibu hena care lobinabagi pandamda Kakching district ke Kakching police station amadi Hiyanglam police station da hangliba child friendly police station sing ngase Manipur police ke IGP zone 1 Clay Khongsai IPS na lusingba kangbo mana hakthengna na chatuna yengchinkre khongchat aduda Manipur police ke DIG range 2 Kavip ke IPS SP Kakching Victoria Yengkhom amadi Manipur Commission for Protection of Child Rights MCPCR gi chairperson Sumati Bala Ningthogjamsu saruk yakhi khongchat aduga mari leinana IGP Clay Khongsai na phongdorpada child friendly police station asi police ta piba guideline amagi matungina maruina sahi 19 fawi manungda leiba angang singna police station da lakpada uniform selaga leiriba police sing asi ubada akiba leiriba sing asi leitana ba amadi makoigi problem gi matang da police ka interaction tawbudasu hena nungaina ba asigumba child friendly room ama thambani Asigumba room asi police station khudimaktadi thambangamdri adubu police ta MCPCR amadi Supreme Court na piba guidelines sing asi mapung phana chanahanaba honagani haiki Yamna maroi badi masigi sida maroi minor those who are below 18 years makhoi se police station la akanda hek police ki uniform set laga leba map se ubada kiba khangba mayam se leitana na ba masigumba at least child friendly oiba ka aduga tongana masmaina senbiraga moigi problem natraga moigi any moigi police ka interact over kan su khara moi comfortable oina na ba aduna masu horin sida moigi interact over na ta moigi privacy in the su they are supposed to be in civil dress and interact with them in the most friendly manner karimba maron khang de har go su magi local language mana ngangba lon da su yaringai aduda akhoi interact over nganghanba adumbagi part of akhoi police na madugi initiative to local laga tawni Ngasigi yengsin khongchat aduda saruk yakhive MCPCR gi chairperson Sumati Bala Ningthogjamna angang singda karigumba makhal amatagi ayatpa pidanaba angang singbu ngakpi senbinaba makhoibu thak wangna thambiba amadi fazana yengsin binabagi pandamda child friendly police station sing asi hanglibani
masina angangsinggi case ama lakpa matamda hena khudongchaba piba ngamlagani haikhe angangsingda kariguma makhalgi disturbance amata pidaba angangsingbu protect tawbiba angangsingbu promote tawbiba angangsingbu take care tawbiba adugi pandam ama oina akhoi laiba police station da kariguma any crime ga mari leinaba lakpa matamda angangsingdo makhoibu hedi makhoida aki akhang pohandaba makhoigi maronda phajana lon haidokpa ngamnaba kanagumba magi translator ki darkar leitaba makhoina tawruwa makhoina makhoigi chin machindagi taga do potto yamna free oina yamna frankly yamna hedi jang thongna ngangthokpa ngamgadabagi environment do sembigadabani haibagi pandamda thamjaba dugumba child friendly police station hangdokpagi maramni adonna yingbiribasi Times of Manipur gi Manipuri pauni hojik makhata pauda Huran Lonada film saktokna yoliba sing thingna by enforcement team ama semlagani haina All Manipur Film Producer Association gi spokesperson Laimim Surjakantana phongdokre ngasi Manipur Press Club ta pangthokpa paumi sing unaba amada Surjakantana makha taraduna Huran Lonada film saktokna yolapasina film producer amadi stockist singda chauna awaba ama pire amaromda Manipur gi ariba film kaya West Bengal Film Development Corporation gi makhada leiba Ruvayan Film Laboratory da thamliba asi onthokpa phibam amada leire kumja lising ani nipan dagi hogduna film sing asibu Manipur da thambinaba lengakta taksinduna lakpa du ngasi fawba mari leinaba singna tumina lesinba yaningde matam khargi matungdadi Manipur gi puari ga sagonaduna laklaba film sing asi mangkhiba yabagi oithokpa leire haina nungnangba phongdokhi अखोई चीफ सेक्रेटरी हाइजब तारे मणिपुरी फिल्म सिंगसे मसी अखोई प्रॉपर्टी नि इरम दमजे की प्रॉपर्टी ने याम तांगबा लन्नी हौजिक नौनामु महु सिलगा नमगे आइबा याबा पोट नते स्ट्रीट दे यावरबनी मसी तुम कोइना मसी स्ट्रीट दे लेरोदबा पोट नातनी मसी कन्मदा गमेना खुद तिंदोकपिदना अखोई फिल्म प्रोड्यूसर एसोसिएशन ना अथबी मतमदा इनौ नोबा प्रोसेस हौरगा गवर्नमेंट दा चंगजगनी मसीदा कंसल्ट मिनिस्टर अमसु चीफ मिनिस्टर Chief Secretary Kudemangna Agriculture gi Director Mana Incharge Pubiri Manipur State Film Development Society Magi Pulling Singanjari Khunai gi mangnaba thabak tawba kya Manipur Police na sawgalabra haibagi chingnaba leire haina Khairgaon mamang laikai Muslim Chanura Development Organization gi Secretary Aribam Thoibisana pendaba phongdokre ngasi Khairgaon makha laikai Ward number 4 gi member Yumkhaibam Thoibi gi yumda pangthokiba paumi singa unaba amada mahangna makha taraduna Organization asina Yumkhaibam Athletic Development Association ga khusamnaduna Jun kunhumdoidagi hogduna kaikhu maning laikai sava laikai amadi Khairgaon makha laikai da drug ki mayokta khongjang sangsinduna lakhibane khongjang sing asida miyai sahum gi mathakta fagatuna imung manungda sinakhibatanatana rehabilitation center da thamkhiba phau yaukrabane adubu miyam gi yaifanaba tawriba asigi mayokta Yumkhaibam Samir Sahi Kuntra hariba miyai asina sathariba drive asibu karisu nasungdana nisa saba kyabu saugatuna leire loinana police da mahapu fanaba haibadasu police na kiduna leire ngasi pung ama makhairom taba matamda Samir gi mayumda nisa saba lakpa ama farubadage Samir na thang paiduna drive tangchiliba kyabu hatkane haina kihelaki haina su mangna makha takhe masiki chu mathakta July marigi numidang pung 8:45 taba matamdasu ngasigi thodok asigum thokiba leikre haina mangna pendaba phongdokhe Isu singsina ni sasaraga mapunsi loikibase Manipuri ma leibak se kanbinaba leiroi khallaga ngasi aikhoina tumba saba khangdana imungi awa ana loidamak hundoga miyamgi damaktane na thoga ni sathing basida aikhoida panba yamna pi tasengna masi aikoi tasengna hairaga de aikoi nungaite sengna miyamgi phanaba tawda panba piriba misakse miyamde empty tawbani Thasigi mangada Imphal East District ke Khabam Lamkhai da leiba godown amada bomb pokhai baga mari lenana Imphal East Commando na fare hariba maibam kyamba atopa mingna Sunil Sahi Kuntrani thoi apokpa M Kalimahon Leifam Jiri Ningthem Khuno amadi Thodam Prem atopa mingna Premchan Sahi Kuntra manga apokpa TH Nandababu Leifam Khurai angom lekai hariba me ani asi bomb pokhai bagi thodok asiga karigumba hiram amatada mari lenade haina RPF ki Assistant Secretary Publicity Bankimna Thorokpa Cherol amana harakle Imphal Jiri lambi paringda satok sasin tawriba man puba amadi mi puthok pusin tawriba gari singda pamdaba thodok sing thoktanaba gidamak Manipur Police ki maikedagi akanba session thorang lokotpa hokre Manipur Police ki DGP LM Khokte dagi phangba pawgi matung inadi lambi paring asi khulai paiba police personnel sing toina ROP sathan batanatana khudong thiba thokpa yai haina khandoknaba mafam singda police sing matam khaidoknaduna duty tawhanba su hore madugi mathakta Assam Rifles ki GOC dasu mateng pangnaba haibadagi Assam Rifles nasu ROP chatli Jiribam amadi Tamilongge SP singna masa masagi ngamkhai khaidoknaduna section thorangi thabak asi akan mamongda lokhali hairi
Hojik paugi maraktan atin babre matanggal uminase. Amber Cine Production and BK Events and Entertainment presents the 4th season of Aiwa India 2019. Mrs. Mr. and Miss Aiwa India is back in Manipur. Auditions on 6th July and 7th July at Hotel Imphal by The Classic at 10 a.m. Break matungda makata pa paumu pijari. Wangway Assembly Constituency gi manung sana laiba khong ama oiriba awang hitangpham dage Nambul Turel ta kigadaba khong asi sahi kya gi mamang dage funduna leirakpana masigi akoibida leiriba lofam sing lo panba ngamdana leirakpadage top sifaida leiba Lamjing Maira Foundation gi President Buddha Elangbamna kumjali singani taratare tage kanna honaratuna MP Local Area Development Fund dage hairiba khong asi tengnab gi thabak chatharpada khong adugi akoibida leiriba lamgi chai anaba lakpadage khong marin tengbigi thabak asi mapung fana sathaba ngamdabani haina Thongkhong Lakshmi Municipal Council gi Ward number 1 gi Councillor CH Renubalana Phongdokre hairiba lokon asida longmi singna thengnariba awaba kya si koknabage paikhalakpa thabak thoramda kanagumba kharana social media amadi print media da khong asigi matangda phonglakhiba adu aranbani asigumba thong asi matungda amuk hana tawbiganu haina mahakna makha takhi sigumba awaba si thoina khangamde adubu ma tholokpadagi sigumba mayamgi pukya oiba lamdum sida mayamgi nga chak pharasu matam chana phaba ngamdaba lau urasu lau matam chana loko phangdaba awaba mayamse mana ubiraga mana senje sungdadana mayam asigi awana si kokno wana sigumba iskema mu putharakpasida mayamna yetpa khotpa tawbiganu haibasi thamjage Nakalamaromda Lamjing Maira Foundation gi President Buddha Elangbamna paumi singda phongdokhibada Mahakna mapalamda thabak tawruraga sahi anigi mamangda Manipurda halakpada matam kyadagi funduna laklaba khong asina lomi praja singda piriba awaba si ubadagi kharada oiribasu kokpa ngamnaba haiduna khong asi sengbinaba lengakta hanjina hajirubada tabiraktabadagi kumjali singani taratareta MP Ketrimim Bhavanandana MP Local Area Development Fund dagi khong tembagi thabak asi paikhanaba ayaba piraktuna thabak suba horakpada lamgi chainaba leirakpadagi thabak asi lepkhibani hairiba lamgi chainaba leiriba asi athuba matamda yasinaba ma purakuna thaba asi makha satharagani haina mahana makha takhi hai mafamsi akoi hok sanction bangamdana sida haji bai mafamsi te lepaga leigre lamsi athuba matamda akoi solution piraga ngasi hapta si manungda yanaba ma pure aduna si athuba matam loisanjaragani aduga aina yamna nungajadaba mana mafamsida siguma thaba ama torokpada ayat akai myam pirakpase ai yamna nungajadaba poni si matang aina mayamda sanguk chaningamuga asigi longmi sing leiba mayam sida ina simtang request tawjaningi yaragadi mateng kharaga pangbiraga aina honajariba longmi mayam jai fana honajaba si katang mateng pangbiraga sigi khongjiba katang palan bi haina mayam da ina Langol da leiba saknairabi lamdam asigi boxing sanaroi MC Mericom na lingkhatpa Mericom Regional Boxing Foundation da boxing takwi tambinap gidamak ngarang Tunisia dage Imphal da lakhiba boxing coach ama heart attack torpadage laikanaba ngamdana laikhidre laikhidraba boxing coach aduge maming Grammy Macram Kawi sahi nifuni thoiram sure mahak ngarang Imphal da thunglabaga Imphal Hotel ge room number 205 ta laikhe ngarang numidang athengbada heart nungaite haiduna North AOC da leiba Ras Medicity da pukatuna laikanarba matung Sky Hospital da muk laikanabnaba purakpada laikanaba ngamdana laikhidabni haire Ngarang ayuk Churachandpur district ke manung chanba S Sahenjang village da sakhangdaba singna kidnap tawduna pukiba dampi khulgi ningthau Lalboy Hungdim ngasi nungthil district aduge Ganmol village manakta leiba Nepali basti manaktage tekta kaidana kanba ngamkhre Lalboy Nungdim bu sakhangdaba singna ngarang kidnap tawduna pukre haibage pau hek phangbadage Churachandpur district police commando amadi kunmanga suba Assam Rifles ki apunba kangbuna chingna mampham sing pakshan operation sathaki ngasi nungthil pung ani makhairom taba matamda Ganmol village da operation chathaba horokpada village chief adu thadok lamnaga sakhangdaba sing adu mafam adudage nanthokuna senkibani haire Manipur People's Party MPP da ngasi KCP Noyona party sida sengi demand amadi kian khanganbagi mayokta party sige loisang mamangda wakat mifam phamjage haibada Imphal West ki district magistrate na ayaba PB dababu party sina nungaitaba phongdokre Lirava regional party asigi manungda hojik neta daba ama leiringai charaksida selgi demand amuk toksilakpa haibasi laibak thibani haina ngasi Manipur Press Club ta pangthokpa paugi mifam amada MPP gi General Secretary Administration L Sanjoyna haikre Mang hai asigumba pibam kuinadagi leirakpana party ki thongmi singda police protection pibinaba haikiba leikre Sanjoyna lamdam asige ariba political party ama oriba party sida matungda asigumba selgi demand amadi akia khang pibidanaba appeal tawkhe ngasi maksu akhoi gi MPP gi manungda leiriba crisis asida sida apa bi group na lusingba
खुमिंग पंजरबद लेखुराम अपाबी सिंहाना लुसिंग इंटरिम प्रेसिडेंट ग्रुप लुसिंग अकी अखंग अकी तुजुंगबा अमदी खै नोंमै काप्सन बिबिना सिंगबा खैगी थौदोक वाथुक मयाम थोखरे असुंबा थौदोकसिंग असिसु मतुंगदा अमु हना तौबिदनबा अमदी पार्टी सिदेसिदा खैगी जयनबा अमदी अमोटपा अदगी पैसा लाना सिजिनबना सिंगबा सुमा मयाम लैरगसु अखैगी असेंबा सुंबदु थिदोकपिरगा लेबाक मयाम खंगना असेंबा सुंबदु पुथोकपिनबा हाइनसु अमुक हन्ना मीडियागी थोंदा अपील तौजबनी जिरीबाम डिस्ट्रिक्ट के मियाम की मिहुत ओइना खनख्रबा एमएलए मोहम्मद असबुद्दीन बु अनौब बीजेपी लेंगाक असिदा मिनिस्टर की फम अमा पाहनबियो हाइना जिरीबाम की बाबूखालदा लैरिबा नोंपोक सिंखै कनबा लुप की प्रेसिडेंट हाइट्स एम हरिकुमारना फोंदोखरे ngasi जिरी न्यूज नेटवर्क के कॉन्फ्रेंस हॉल दा पांगथोकिबा पावगी मिफम अमदा हरिकुमारना मखा तारदुना जिरीबाम डिस्ट्रिक्ट असे हिरम क्यादा सोथरबा डिस्ट्रिक्ट अमा ओइरे मणिपुर की लेरिबा डिस्ट्रिक्ट सिंग असिगी मनुंगदा यामना सोथरबा डिस्ट्रिक्ट अमा ओइबा मरमना एमएलए मोहम्मद असबुद्दीन बु मिनिस्टर फम पीबीदुना साउखटपा डिस्ट्रिक्ट अमा ओइना बहोनबदा मरी लेनबा अथॉरिटी सिंगना मिजेंग चंगबियो जिरीबाम असे असमगा लोनरिबा साउखटपा याबा डिस्ट्रिक्ट अमने मरमदुना हजिक मणिपुर स्टेट की असेंबली असिदा कैबिनेट मिनिस्टर फम पीबीदुना जिरीबाम डिस्ट्रिक्ट पु साउखटपा डिस्ट्रिक्ट अमा ओइनबा मरी लेनबा अथॉरिटी सिंगना मिजेंग चंगहनिंग हाइखे जिरीबाम असी अतोप स्टेट असम ताइनन लेबा यामना चौखटपा जारबा डिस्ट्रिक्ट अमनी अदुबो अखोई मतिक चाबा हंदगी असेंबली की खोंचसिदा अखोई मंत्री फम अमा पीबीदतना खुदों चादबा याम लेगे जिरीबाम से डिस्ट्रिक्ट पुना मुतगी छोटर लेहौरे अदुना मसी खितंग डेवलप होबिना बलो बिदमता मनंचिदा माबो मंत्री फम अमतन पीबीरगदी जिरीबाम याम सकोप नुमाइबा जायबा ओइदनी खाइना ngasi nungthil pung amarom taba matamda more turel wangma ward number 7 gi manung sanba Santinagar lekai da leiba yum ama maina sakrai thodok thofam aduda more fire brigade more police amade nipum doisuba Assam Rifles ke quick action team yauna lekai gi miyamna matam sana laktuna mai kan magdagi kai hena amang ta thokidre ngasi mai sakraba yumbu adugi mamingna KSA Ramnunjam Kawi yumgi myoisingna phongdorpagi matung inadi mai adu electric short circuit tagi chalakpa oigani amadi mai sakpa duda chawrakna lupa lakh ahum lomgi malchang amanga ta thokre hairi All Manipur selected 2000 candidates of police constable lishingani tarahumdoi batch na sarkar na mai paklaba candidates singi appointment order tha sigi nipan phawgi manungda thoktrabade mathangi numit July 13 fauba National Highway singda ban tawragani haina sarkar da saifu pikre ngasi kaisampal lemajam laikai community hall da pangthoki ba wakan mifam da warip asi lauruduna mai paklaba lishingani tarahumdoi batch ki h binoina sarkar gi thong asi candidate sing asibu mi oina udabugi thong ni haiki appointment letter si pi de targadi koi ngasi family ba kaisampal lemajam laikai da family ba si candidate lishingani gi candidate amasung Singi Chinau Sing, Guardian Singa Yorga Pamjabani, Nasi Pamjab Mifam Masida resolution, Amakatan Tazi Madudi, La Liba July get I'd probably Manusta appointment letter the Targadi, July get 10 Degina, 11 Power, National Highway, Animaka, Ikoina, Total Shutdown, Tozeragani. Drug amadi gari huran basingi mayokta lepa leitana satharakwa khongjangi saruk ama oina ngase Thawal SP Dr. S. Ibom Sana, Additional SP Sasidananda Soibam, DSP Commando O. Wangkhomba, SDPO Thawal M. Bisorjit, OC Commando N. Sadananda, OC Thawal N. Jadumani Amadi Anti-Drug Association Sangayung Phamgi Thongmi Singaloinena, Sangayung Phamgi Mafong Kharada Leibayum Singda Red Chathavada, Huralakpo Oigani Haina Chingnaba Gari Masamanga Fagatpangam Kre. ada Thawal district police ka loina na SP samak na lito ga koi ada drug ki against ta koi drive chata jari koi drive chata jaba sida koi hojik phaugi ona di drug che drug koi taram bagi mafam thina bofum di lere du drug mak koi chona pick up to ngam re du koi di gari puran ba gari ni hagi mak mani khong ching da ba gari ni ha ba koi gari manga gum ma di du ko chale koi masi adana koi da samna support to gudri koi masi to ngam jabani ngarang numidang Thawal District Police Commando ge kangbuna tongan tongan mampham dagi mayai kavani sa saba amadi yon ba miyoi kya fagat pangam krai pawsina hai ngarang ahan boina moirang pali lambi da lakpa miyoi sing sek to gi thabak chathabada miyoi ama masing yamlaba zarda amadi khaini kokta ga konana farba miyoi adu khangabok khunau cherapur dagi khundrakpam sanayan hai sahi nifumari apokpa laikhidraba angau kawi Thawal Police ta sinakre haire
अमरोमदा थौबाल कमांडो की कांगबो अमनसु सिंजाव अमदी मोइजिंग अनि की लोनबम फमदगे N10 गुली साबने हाइबा नहा अहुमसु फारे मखोइसिंग अदुना लिलोंग तुरेल अहनबी मथक्तगे मोहम्मद वारिस सही कुनमरी अपोकपा मोहम्मद रहीम मोहम्मद अमजाद अपोकपा लेखिद्रबा मोहम्मद तोंबा अमदी अब्दुल शहीद सही कुन अपोकपा मोहम्मद अब्दुल रहीम कौई मखोइदगे N10 स्ट्रिप 13 फंगले हाइरे मतम इकान कानदना ngarang numidang pung nipan rom taba matam dasu hairok police ki kangbuna hairok champra thong manaktagi mioi ama number 4 gram ahum makhai ga konana fare faraba mioi aduna laikai adumakta dagi hungdongbam rustam chahi kunmathoi apokpa samananda kawi hairi Palace compound dugi uri kimbam navakishor amadi M Sovita ani gi sahi nauribi masanupida sakhangdaba singna tha asige marigi numidang pung 8 makhaida mapuboki naurem lekai boroi mokongda leiba yumgi thonganda nongmai kapsinduna aki akhang nang halamba thogdokpu Environment Conservation Network hata kolapati amadi United NGOs Mission Manipur anina tuan tuana thokpa cherol singda kana yaning da phongdorakre Manipur Rifles Association के अहानब इलेक्शन ngarang lamphel da leiba register cooperative के office da pangthokre loinana association asige thopugada singsu khankhre election asi mai pakna pangthokna ba honabada cooperative department na asobu thodang lokhibabu Manipur Rifle Association na thagatpa phongdorakli Sagolmang Police Station की मनुंग चनबा वाखा दा leiba IRB की post मनुंग दा IRB personnel ama masa matomta nongmai kapsin jaduna sijakre Tongdok ase ngarang numidang wairam thokibani leikidraba personnel adugi maming Gongzamol gangte sahi kuntra mari apokpa lia khosai kawi Churachandpur gi Molnom village dagini mahak kari maram gidamak sijari bano haiba khangmangamdri Hojik nong chudabana maram oibana ningthina ising piba ngamdriba kumbi kendra da leiriba river lift irrigation RLI scheme sing amadi mini dam sing ase hanagi minister oiramba ningthongjam mangina koina satuna yengsinkhre Yengsin Kongchet aduda Turel Maril gi mathakta sariba Phobokchau ikai maning Turel gi minor irrigation dam amadi canal yengsin ke Madugi makha tarakpada RLI scheme sing Akasoida leiriba mini dam Borayangbi Sadangkhonggi minor irrigation stream dam yengsin ke Kongchetuda Terakong Gram Panchayat ki Pradhan P Balesor wet on GP gi ex Pradhan S Samungo Kumbi Municipal Council gi Ward number 7 gi councillor W Mega Kumbi Kendra Block Congress Election Committee ki President KH Manihar Secretary S Tombasu Sarugya K Khongchat aduga mari lenana ex Minister N Mangi Singna kumjali singani taruk taret adwaida mahangna minister oiringai matamda sakiba dam RLI scheme sing ayamba pam sing yadabana lomi singna sel khaina duna semle thau handuna ising single maramaduna paliba sarkar sina yengchinbi haike kana ikang thoe haiduna lokthok piu phoktho walaba aduga loinana low ubada awaba nanglaba lomi singda minimum support price amadi lowrok aseda phawat na lokto unina crop insurance ki phangba yaba mating punamak manipur sarkar na phangnaba sinbiu urea na chingba low buda changba fertilizer chemical punamak se lomi khuding makta Ekoi pata labor lomi low sanjaba pata later lomi the su Aadhaar card amadi voter electorate voter list na singba ulakanda ahong mamanda har phangnaba government sinbiu pam yadaba sing sembiu pam pukhakiba sing khudakta pibiu awat pa thawi gi punsi kanbiu khongang sigi prajadi sing phanganbiu Lamdam asigi miyam amoina amadi jelerung mahiroi singi loop amo oinasu ngasing ngasimag lengak londa tangdu leita daba ama leiriba asi laikhai taba ama puraktuna mara setpa lengak ama ohelesi haina jelerung students union manipur na appeal torokle Kumjali singani tara manga gi December tara manga da NSN ke KCP amadi KYKL ge apun balan mi singna Sandel district ki Parolon da sathakeba ambusta taruk suba Dogra regiment ki lanmi tara nipan hatkiba amadi tara manga na asopan ang hankiba thogdoka mari lenena satharkiba case ta ngarang National Investigation Agency NINS chenabami tara mapan gi mathakta supplementary charge sheet thangat khre case asiga mari lenena July tara da makata na supplementary charge sheet amasu thangana basem sakre haire Paugi meraktan aten babre matangalog jari Waita number 1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI kota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan den natna lupa lakh amaga listing nimpu scholarship su second semester dagi semester khuding maki phanghangani free year tickets na traga lupa listing nimpu banga gi relaxation gi damak ngasi mag youth library club uripok polem laikai gi mayok nabada laiba corporate office ta lak piduna ngasi mag contact
तौबियु हेना कुपमरोल गिदमक कांटेक्ट तौबिरउ 7005092567 अमसुंग 9007778647 अखोगी वेबसाइट www.247ununi.com ब्रेक की मतुंगदा मयाम तराम नोकचोबग लोइनना मखादा पाउ पिजरे लमजिंग मैरा सापम रॉबिन हुड पो लेरोल चनखिबा अवासिंग की अकोइबा मफमसिंगदा ngasi साइना इंस्टीट्यूट ऑफ मेडिकल साइंसेस के थौमिसिंगना लमतुसित सेंख्रे थरमदुदा सरुक याखिबा साइना इंस्टीट्यूट ऑफ मेडिकल साइंसेस के मैनेजिंग डायरेक्टर डॉक्टर एस कुमारना हाइकिबदा था असिगी निपान पांगथोकदोरिबा लमजिंग मैरा सापम रॉबिन हुड के निंगसिंग थरम असिबु यावबा लाकदोरिबा मियोइसिंगदा साइना इंस्टीट्यूट ऑफ मेडिकल साइंसेस की माइकाइदगी HIV यावना लेमना टेस्ट तरा निपान तौबका लोइनना फ्री मेडिकल कैंप मसु पांगथोकनी गेमसीगीदमक्ता कोई लाइव सिलीबसीगीदमक्ता कोइना फ्री मेडिकल कैंपसीदा यावदुसे HIV टेस्ट अमा यावनी अदगी खोगी डायबिटीज की अदगी ब्लड ग्रुप की अदुगा ग्रुप सिदा मखल त्रागा निपाल जे एकोई फ्री ऑफ कोर्स तौगने होजी हाइबा मतमसिदा अदुदुना ngसाइगी लाइव मियामनासु एकोगी अवाबा लापा मतमदा खोगी साइना इंस्टीट्यूट मेडिकल साइंसेस की कैंप ओइना खोइना साइन मुथेगा लेबिरंगनी मर हाइबा जगासिदा लापिरकांदा मखल खुदिमकी टेस्ट तरागा निपाल से साइना इंस्टीट्यूट ऑफ मेडिकल साइंसेस की माइकैदगी फ्री ऑफ कोर्स ता एकोई फ्री दा चेक तौजगनी नुमितसिदा अखोगी यामना वाना अखोगी चोकथरबा लाकपा कांबुसिंग अदुगा हक्चांग कोक चिकपा अदु हुजिक्ति कालेन गी मतमनिना कोक चिकपा कोक ngaवबा पुक नाबना सिंगबा क्या सिंग अदुदा अखोई अदु फासेट पिननबगी अखोई अरेंजमेंट लोइजरे लोइनना नुमितुदा अखोई ब्लड डोनेशन कैंप अमसु अखोई हांगदोकलगा मफमसिदा हे ब्लड डोनेशन तौनिंगबा क्या सिंग गी खुदोंचाबदो अखोई मफमसिदा साइंस मेडिकल साइंसेस न पिजरी जिरीबाम डिस्ट्रिक्ट के मयोल फॉगदुना चलिबा जिरीबाम इम्फाल नेशनल हाईवे कंट्राक्टरेट के मफम खरदा असोबा पोटहोल सिंग लैबदगे लंबी खुदोंथिबा क्या थोहंदुना मियामदा साउन अवाबा पीरे सेमजिनबिनबा MSF जिरीबाम डिस्ट्रिक्ट कमिटीना लेंगा की पुनिंग सिंगसिलकले हिरमसिगा मरी लेनना MSF जिरीबाम डिस्ट्रिक्ट कमिटी की प्रेसिडेंट सबीर अहमदना नेशनल हाईवे कंट्राक्टरेट असिदा असोबा पोटहोल अमा MSF ऑफिस ममांगदा लेरिबा असि ngasi फावबा मरी लेनबा अथॉरिटी सिंगना सेमबिदबदगे नुमित खुदिंग एक्सीडेंट थोकले ngarangsu mafam asimaktada accident anirak thokduna asopon nangkiba leikre lambi nakanda matik saba iramnara leitabana maram oiraga matam pumbada ising thumbadagi khongna chatpa mioi singda khudong sadaba kya mai unhalle sida mari leinaba authority na yingidaba meeting sangdaba sina maram oiraga ngarang maktasu accident ani thokduna MSCP ko gi volunteer singa su kanganaba yampana mating tawgi aduga mataka nahandasu baina maram oiraga asigumba सरकार मरी लेने ऑथोरिटी सिंदा यंजनबीदबा से यामना लाइव खुदनी अथु मोदम मरी लेने ऑथोरिटी सिंदा यंजनबीदबा MSCP माइगैदगी अपील तौजरी होखिबा लेबा पोकपो नुमिता खैरामबन कैथल टेम्पररी मार्केट मनुंगदा nga yonbi sentra ithing mamang lekaidagi pukrambam tezmani sakhangdaba nupa amana lakraba sengawda yaukhiba senpham amadi mobile phone na chingba polam sing ase kanglepak news tengbang lup ki member singna tengbang khre ग्रामालोक हाइना मिंगथोनबा साहित्य की थोरम असे मरोइना खुंगंगदा लेरिबा तोंगान तोंगानबा आर्ट की हिरम कयादा हाइथोइ सिंथोरेबा कयागी मसक अमा उथोकनबा अमदि हिरम सिदा अनोब मिय कया थोरकनबगी वखलोंदा साहित्य अकादमी ने स्पॉन्सर तौदुना पांगथोकपा थोरम अमनि मफम असे ngasi nungtil साहित्य अकादमी न्यू दिल्ली की तेंगबांगा लोइना पेट्रियोटिक राइटर्स फोरम मणिपुर अमदि तेलौचना सैजांग ग्राम पंचायत का खुसमनरगा इम्फाल ईस्ट डिस्ट्रिक्ट के मनुंग सनबा नुंगसिकोल पार्कता पांगथोकिबा ग्रामालोक थोरमदा थोरम मपु ओइना सरुक याकिबा मणिपुरी लैंग्वेज एडवाइजरी बोर्ड साहित्य अकादमी की कन्वेनर नोमाइथेम किरण कुमार सिंहना फोंदोखिबने किरण कुमार मखा ताना हाइखिबदा अखोइगी लोल अखोइगी मयेक साखोनहनबा होनबदा अखोइ खुदिमकना अखोइ इसा इसागी ओइबा इथौदांग अमनि हाइना खनबगा लोइनना होनमिनसे असिकुम्बा मतांगदा साहित्य अकादमी ने पांगबा याबा मतेंगसिंग सोइदना पीगनि हाइखि पब्लिक स्कूल निंगथौखोंगी सही सिदा पांगथोकिबा HSLC एग्जामिनेशन सिंगनि तरामापनदा मार्क वांगना फंगदुना पास तौरखरबा लाइरिक फबा महिरोइसिंग ओपगी थोरम अमा निंगथौखोंग लमलोंग बाजार कम्युनिटी हॉलदा ngasi पांगथोखरे निंगथौखोंग म्युनिसिपल काउंसिल के चेयरपर्सन L इबुंगो सिंह स्कूल गवर्निंग बॉडी के चेयरमैन KH कुटामचा वाइस चेयरमैन KH ब्रजमनी स्कूल की फाउंडर KH नुंगसीबाबू नसिंगबा मियोइसिंगना सरुक याखि स्कूल की प्रिंसिपल K Birendra Kumar na phongdokibada school asida haurakliba mahiroisingbu puning thogatnabagi pandamda mahiroising okpagi thoram asi pangthokpani haikhi
All Hairok Students Welfare Association Aswa lingkhat ki bagi taruklak suba mapok kumon thorongga loinena loop asina sinduna pangthokiba mangarak suba kendra level maths amasung science competition da mokong motang takraba mahiroi singda manama mathum yen thokpa loinena mangarak suba Aswa Meritorious Award lisingni taramapan lan thokpa thoram amangasi Hairok Part 2 Laimium Laikai gi mipun sangda pangthokre ngasi lan thokiba Aswa ge award sing adu sahi asigi bosem kosem amadi CBSE na loba class 10 12 ki parikha da Hairok ki oina makong mathang tarak laba sing subject wise ke topper sing handak sahi gi NTA NEET lisingani taramapan gi selection phanglaba Hairok tagi mahiroi singda khusinaduna pungning thawat ke mangarak suba kendra level maths amasung science competition gi makong mathang takraba mahiroi singda su mana mathum piduna pungning thawat ke panbaya abadi ngasigi mana mathum piba aduda usara amamam su awardee khudimakta Aswa gi maikai dagi khudol tamke Taranithoi suba State Level Pineapple Festival cum Buyers and Sellers Meet and Youth Festival lisingni tarampan gi hayang pangthokudariba Miss Pineapple Queen Beauty Contest ki grand finale gi jury oinabagi damak Delhi da lebe International Model and Social Activist Maitei Ningol mayang lambam Daina Devi ngasi Imphal da thungnakre mangna phongdorpagi matungina asigumba kumai asina kihom thariba longmi khaktanatana hiram kyada kana pipi ngamgani Pineapple Festival asigi thobu oiriba sing maroina Minister TH Shyam Kumar basu thagatpa phongdokhe Sahi asigi November gi nipan dagi tarahumdoi fawba numit taruk ni sumna malem gi lebak kyana saruk yaduna Russia gi tomsakta pangthokadoriba mangarak suba International Theatre Festival lisingni taramapanda unabagi damak Anti Theatre Manipur gi ihan hanba puthokiba lila sadan bagi isai khalakle haina theatre asigi cherol amana hairikli cherol asina makha tarakli badi theatre festival asigi damak khalaklaba lila asi niladaja gi mayekta ningthauja dipakna lamjingna takpani ningsingba badi lila asi Bharat ki tongan ba pangthokiba National Theatre Festival kyada maipan utkiba laikre andak Russia da pangthokadriba International Theatre Festival asida malemgi lepak kyagi mamangda Anti Theatre Manipurna sadan bagi isai hariba lila asi utuna Manipurbu malemda sakta lugadori Mega Entertainment Guwahati na sinduna ngasi Imphal da leba Hotel Baigoda Sunsilk Mega Miss Northeast amadi Garnier Men Mega Mr Northeast lisingni taramapan gi audition pangthokre Thormaduda Mega Entertainment Guwahati ge Manipur State Director Kavita Laishramna audition asidagi khangalaba model singna Guwahati da pangthokadoriba Northeast contest da Manipur gi mahut senduna saruk yagadabani amadi Mega Mr Northeast tarabadi Mr International da direct entry tawgani haike Line summit to busu yaure participant at least nupi taramu tagi nupa taramu akan hujik howdri banina kang online online submission dana tana on spot submission jo oibani na ko adamana tawre aduga siga duga yamna nungai bamna Garnier the winner will be direct entry to the Mr International 2019 Hojik ngasi nungthil da phongkhiba Manipuri pause singi moriba pawmuk puna yeminase Kanglaipak ki maira BJP ki MLA minister singna praja miyam ki thajaba manghandana bahotnasi madu natrabadi BJP amuk halakba wagani chief minister MLA Susindro gi yum mayada bom pokai hankibabu yaningda phongdoktuna lambi thingduna mai thakre Tunisia dagi lakwa boxing instructor ama heart attack lai khidre IRB ama nongmai na kapsin jaduna sijakre Pauzil English singani kunithoi gi general election da Manipur gi oina BJP gi oina seat nimfu dagi tadna phangba ngamgani Sarkar ne appoint letter pidravadi pung nimfunifan total shutdown gi khongjang changsilagani Ima tes mani da mateng pangkhre nupi amadagi yamnaba WY tablet fare Pandam miyam gi thajaba manghalabadi aikhoi amuk halakwa haibasi thajabagi wangmadani chief minister da memorandum pisinkhre miyam gi mifam na JAC semkhre MLA famdagi resign tawragani Susindro MOBC department paralyzed oire PSO Manava BJP gi membership drive pangthokkhre Lusingba singsu makhoi masel sengdoknakre Bongi wathokta MLA Susindro from thadolagani hairi Minister na chamamna ba kokhanbiu Aroibada maroiba pawmu kana phongbigani Lengak asida miyamna thamliba thajaba si mangkhrabadi amuk hana halakpa wagani maramaduna aikoi amata oina miyamgi thajaba si manghandana ba honaminasi haina Chief Minister N Birena haikre
BJP na lusingba sarkar asige manunggi oiba fibam asida governor amadi center na mijeng changhaningi sasan laitre haina MPCC gi president kai khangam na phongdokkhre amadi Indo Myanmar ngamkhai da lairiba border pillar number marfuni thoi manakta lambi sembada Myanmar authority singna makhoi gi lamni haiduna thabak subada athingba pirakhre sinmi sing senthorokhre ngasi goina di matang sida Manipuri Paul Jare Times of Manipur ge Manipuri Paul yang bir besing bamukana kurumjare